Thawai Thadokani CM Banglogi Mamang the Haikiba, Transgender Malem Tongam the Tamkiba Matamase, Hayeng Numitara Mangani Mapum Parani, Adudi Sinome and Pau Setaminarasi. Ngasi ayuk police na phajin kre transgender activist malem thongam ngasi ayuk state forcing na phajin kre haide ningsing ba yabade malem thongam na sarkar da tan khiba demand ngasi na aroi bane karigumba demand ad thabak to on thorak tab tarbade CM Banglo mamang da masa mathanta sijagani haiduna sem saba loire haina phongdok khiba laikhrabane Kuki Ngarang sendok patang ngairi zomi gi flag Kuki sing na khongpak na susu nei khai gara na ngasi amuk zomi sing gi flag Kuki sing na letrinda kaidauri yeng si ko Kuki ga zomi ga war nuaide Kuki na zomi gi flag letrin kumutta namjin khre haide zomi zogam zo united loina Kuki na subsin khre aduga Kuki zo haiba wahisina final oirgani hai khre ziri Singna Maitei de Taina Salambado, Moiki Anglo Kuki war, Mai Thabani Abdo Kuki, Nipa Sahi Kun Nipanta Suriba, Tong Mingland, Kongsai Eberka, Aduna Thabani, Kukiga, Zomigana, Sabak Factory, Adudi Paudo, Tato Siabaco. Estilista Kuki Singna, Centenary Gate Mai Takibado, Zomi Singna Niana, Maral Sirakli, Loina Zomi Singa Sopa Kunkia Pirakre, Makoi Masengi, Messas Lip Translation Miam the Tamzade, Kuki Singi Tauroliba Mongse, Maitei Singa, Lan Tonabagi came to hide the Bene, Lais Hang the Gate Hana, Tabado, Kukini, Koiti the Labor Nupasahi Kunganipan Suraba Misakni, Nupi Tidriba Nupa Amana Kargi Puncture Hapada, Kuki War Geta, Mai Tabane, Masigi Proof Loina Lay, Asumna Dum Torogladi, Loina Expos Torokani, Mamingna, Tangmilen Kongzaikawi, Mana Tabagi Photo Loina Lay, Magi the Sulaigane, Zomi Singda, Adum Tainana Basu Honari, Nasi release at Pamapamda, me am a number 4 seconds Amaga, Pabada, Soptanaba Ikaibadagi, Losen Nabahonabada, Seran Toran Toro E, Asuna, Mokoimasen, Unkanabage, Messas Lip Translation, Shursandra, Judoka Sembo Maitena, Tamlagle. Kuki Misang Sangdragadi Kanagi Misang Sangdori Bano, Paisa se bundle Thidari se Fazare AR duty se Asi Mangarena. Kuki nupi sing na maru nama AR gi seba tawa chaliba asomdana Kuki sing na drugs thar bagi paisa mayam asisu phajana paire na AR su paisa yam na paire tawri base Manipur da kharani khak duty taraga hangi bada AR officer sing di karor pai khare hairi Kuki gi di paisa haidana ba mi wate aduna bu AR ga Kuki ga punna satlaga khulai pairaga AR ki mamang da Kuki nupi na open khulai paira ko chatpa ngami baduni video du su viral jakina mayam na loi ko hori bani asigumba tanja asiga nuksina ba nupi de mobile thin ba chatpa maitai nipa adugumba noi da haiga da baji tanja ase kaino urba asiga na noi na gyan tadraga di bhap tadraga di noi wi kok ta haliba do karino haining ba yamna haining de Kuki gi tawriba posai mayam se ure dana AR na chathariba mato mong mayam se ure dana Isa na khara wakhan taminasi AR nama duty phajariba asi mangai AR gi duty malem pumna yengbiu asini AR gi duty Hozaida Assam gi Hozaida Rabindranath University hai basiga Manipuri film ase BA da course subject oina hapani haibagi chefongju phonge adugi pause taminarasi chinaw mem Manipur film Hablagani, Assam Public State University Amoriba, Rabindranath Tagore University, Hozaida, BA Manipur subject, Manipur film Gimatanga, syllabus the Haptuna, academic session Asidagi Tamba Horgani, BA Manipur subject, Manipur film Gimatanga, Unit Om Tona Kaidoptuna Tambigani, Kumza 2024-25 session dagi, BA Manipur Gimanga Suba semester honors course Amana, Mark Marfugi Oina, Manipur film Gimatanga Tamgadabade, Unit Om today, status of Manipuri film, Manipuri documentary and short film amasong matamgi Manipur sanabi haiba asini Manipur kodai da Manipuri film ki machat mayek sengna khangnaba Manipuri film gi maru oiba sing loinana film gi kuthang da Manipuri culture bu yokhatnaba amadi sandokliba asibu mayek sengna khanghanaba pandamda BA Manipur gi course da Manipuri film gi syllabus asi hapsilakpani haire Google Map ta Kuki sing na kari tawriya badai chinaw myam taminasi amukta Hadi, Hauze Google Map the Kuki Singna, Lamsing, Lana Mamik Tonjenduna, Semtok Semzen Tauri, Aduna, Mayama Tabak Chatpada, Google Map Sizinabada, Section Biohide, ACPM. Nuksinabanupi, Kangnabanupi, the mobile thin basalinia. Kuki Singi Kuta Caesar again, a Sangi Roinangido, Nagai, and housing the Pangaram the Bataragati.
ngasi jawada nangi hakchang do kari oidori ba khangde kari no du wakan khanda dri ba dubu yam na ngangning de lan marakta noi gumbana khara thoklaga kok san ba tawganu सिनबी नुपीदा मोबाइल फोन पीब चटपने हाइना रिपोर्ट तौरगले दिल्ली दा चलगा थवाई थादोनी सिजरुरगे हाइरे हुजिकती रिलीफ कैम्प दा लेबा इचनाव सिंगना खांगबा ngamdabadagi isaagi yum haibase nongmanini natadana ngasi chahi ama helaktana chahi ama makhai laraktana chahi ani pharak tore ngasi phawboda yum u phangjelaktori banina relief camp da leiba ichinaw singju delhi da chalaga sijarurage na haire hojikti adu pause amta taminasi noi loi pelhoro akhoi ichinaw sing loina nongma nongmagi maitai hingjana khangba ngamdadana hojiki thawai thadoge akhoi athauba pebam chitranjanna akhoi mayam gi tamara thawai thadokibado asi ngasi amukamuk akhoi transgender hayeng ase numit 15 ni phadore malem thongamna thamgiba matam adusu pari mom channel sibu yengbiriba mayam puno pui kai khumnajari ichinaw mayam hayeng sini transgender malem thongamna numit 15 ni gi matam pi ki base kuki singna maitai gi mathakta amasung manipur gi mathakta aduki mati otpa neiba chatharak pase khangba ngamdabadagi numit 10 gi manungda leiriba kuki MLA minister 10 gi mathakta lawgadaba action lawbiu adu natragadi CM banglogi mamangla thawai thadoni hairiba suguma thamgiba numit ase hayengni khangba ngamdabadagi haibani ekhoina nungsijana ekhoina siba kiriba thawai ase kathoni hairiba se thamoide kyam saamgani haibase asi khandamina si ichinaw mayam aduga kuki singna aduki mati lalong sanai haibada Google Map ta hojik Manipur gi leiriba lam kaya gi minga se ondho onjing tawri abiki pausu ichinaw singi mafam da thamjare aduna mafam khangdana Google Map yengaga mafam rang khangdana chatpi ganai bo mafam je simta ga thamjage kuki singna maitai masa phajal laga tamthi na hat khibase mamang su kyara thokhrabani aduga ngarang na han ta su viral chalingai sarak asida maitai masa phajal le ahum chatkibada ama thadorga ani phajal le haina nungai tana leringai tanja asiga maitai masa ani dugi mahutta kuki lalhoba 13 go ona na nungai taba penda phongdong na ngai sarak asiga khangnaba nupida nungsinaba nupida mobile thinba chalibani ana kuki gi lamjauna changjalami base sijarage ana changi bara natraga maitai mayamda kok sani ana changi bara base ase haininge ba aduna wakan khanda biu gyan tabiu wadi yamna ngangaroige ado ichinaw mayam amuka haijagadabadi tanja asida Kuki singna Anglo Kuki war gi gate se Kuki singna asum thajabani moi gi gate mai thari base Kuki nipa sahi kunipan ta phari ba adugma Kuki nipa na thabani haibegi moi Kuki masen gi translation Kuki ga zomi ga sabak factore aduna Kuki singna siliba lalong me amse akoina section bagi aduki matik darkar oi habase khandamina si aduga amkamuk haije gadabadi ngarang video si marak thatna ngarang tera khongdagi thiam khambatonna lupa sani ichini pasingi mateng tawbiwaina angamba mateng khara pangjarei adugi tamakta mateng pangbirakpagi tamakta haningai ta thagatpa phongdokchari tera khongdagi thiam khambatonbu amuka sohana ikai khumnaba uchari adu ichinaw mem haijagadabadi kuki singidi mateng pangnaba mem ama leido aduga hojing amuk relief camp da leiba ichinaw singna adugi matik pende abada Delhi da salaga moisu sidourani haibe wafam je thamae Karino khama ngamaktare maitai mayam siga isagi iramdam Manipur siga isagi yum leina isagi yum da leiba phangaktri base ngasi chahi ama helaktana chahi ama makhai lalaktana chahi ani changak tore ngasi jobauda isagi yum jauna changba phangjadragadi isagi yum karmaine leirige base ubo phangjalaktragadi thawai chak paise masana tabani aduna Delhi da chacharaga sijarani haina warep lawgare relief camp da leiba ichinaw ima mayam amana aduna haijagadabdi ichinaw mayam Aikhoi hujik maitai mayam ase punjhallaga yeknabada kram haine aikhoina mayokna gani abase khandamina si aduga aikhoi gi awa base tabina ba kana su leite maitai khaktana maitai gi awa ba khangani aduga yelhomi khaktana Manipur gu nungsi gani imalai ba pu nungsi gani yelhomi khakna thokla gani imalai ba iramdam kandori base aduna kuki singdi aduki mati ikai khangdraba machin thiba moi masienta ngarang na hasu kuki gi leiriba mogi kotu haibar kariya adusu thauri yana sirame ngasi su kuki amasu asum sire asuman moi masen da su siba lepte aduga amana amada kuki gi zomi gi flag kuki na
letin da namjale ngarang khongpak na nei khaire moi masen da toriba lana sigi marak siga aikhoi meitei da taina sanaba kanna lalong amsu silleba aduna meitei da namdana ba honare ba mayam ase aikhoi mayamna cheksallaga karamaina leigani amse khandami na si ibung yupa singna khun ngai ibung yupa singna manipur kanna ba honari tanja asiga amani khangna soiraga di moina honari ba duga kyamuk jamna apan boire bado aikhoi na khandami na siaba ado isina mem video se matang se lo sanjarage haija gadabadi yamna nungaite pungning se yamna sunungsi hayeng ase aikhoi gi yamna nungsira ba haiba tare ikai khumna bada matik cha ba haiba tare transgender malem thongamna thamgiba numit ase hayeng ni aduna leiriba leingakna kari phirep lori haiba se aikhoi hayeng baudi ngai minarasi aroi bada haijage video se ga soiran yaukhiba kya lere so ngakpi waina pari mom channel la yengbi ba mayam punamk ke famdi ikok nonjari kanglei pakna yai fare ibudo pakhang mana yai fare